खुलुमजरे ISTV News में ताबिरिबा पुनमपो तराम नोक्सरे उजेहान बदा मरोइबा पाउलु बिसे कुंट्रा मापल सुबा असम राइफल्स का खुद ठोंगना बदा लेखिद्रबा मरिगी मरक्ता अमगी मसक ममिंग खांगबा ngamkhre हौजिक पाउ संदर मुपिजरे ngarang kuntra mapal suba asam rifles ka khut thokna bani haiba thodo amada leikhidraba mioi marigi manungda mioi amadi masak mami khambangamle leikhidraba mioi adudi purkhambam kanta apokpa ningthem chandra sahi kuntaret kumbi police station gi manung senba wangu sabal dagini imung manungi mioi singna phongdorokpada leikhidraba kanta yum thadotun satkhiba sahi 15 rom fazilakle panbayai ngarang ahing surasampur district ke manung sen leiba indo myanmar border gi pillar number nephum doi gi jaga amada kuntra mapal suba Assam Rifles का खुद ठोकना बदा आयन थिंख्रबा UNLF के कैडरनी सिंह नबमियोई मरी असी लेखिदबने Federation of All Tribal Youth Club Manipur Faticamna India के Prime Minister da ngarang Autonomous District Council ADC Manipur bu mapung paba autonomy PU haina memorandum pisin kre haina agency ki paud hairi ADC singda suba matam da sakti piduna decentralized tawba wakat cheroladu Faticam ge president Ars Asing amasung secretary Lathangna sahi tawkhe hairi Pauna Bazar dagi Manipuri nupi loba Ramesh Kumar Guptana masa singaluina na lotre mari lenaba singna tidok piduna masa sing adu mangonda sinabiu amadi ain yoiba serak lokhat piu haina Ramesh Kumar Gupta gi luina bi telem robitana phangdokre wafamasi ngasi kongba bazar da phangthokiba wakan mi famamada robitana phangdokibani wakan mi famaduda lamdamadu gi nupi kyasu sarugaki maru aina nupi singda ot neiba sathariba kyagi mathangda yaningdaba warol iba placard kyasu sizinaki robitana makhata na phangdorokpada athuba matamda mahaki masa sing sinabinaba honabiyo madi miyamna matik sabadandi bibiyo haike ai sari nanda ga thuma tumdai muna biyo nupaji madu me ana kai ko kya ki mo nawa bang tan nei me amma na ta una ba no nawa ba akan bam se ki hindi ho nai me ana siya bi ko chitta ba Manipur da tariba singmi singi hak amadi dabi bu taraina loduna laibiri haibigi pendaba wakata All Tribal Students Union Manipur atsumna February 3 dagi makhata ba khongjang sing haurgani haina lauthokre karamba amadi kari khongjang sangsin gadagi haibigi sabsaba waroladu lauthoktrabasu February 2 dagi khongjang makhata na sathagani haina lauthokre hari state asigi singi lam singda central government pakhaliba project khudimak matam kaktan thingzalagani Tribals Association Frontals Organization amadi Federation Unit khudingna Achumna Sangsilba Kongjang Kudingda Sogat Piu Haina Arfil Torokle. Aina Tinkraba KYKL gi Selgi demand maram werga all more Octoriso Owners and Divers Welfare Association na More Town da ngasi January kungani thoidagi Octoriso Service Lab le hari adumakpo January kungahumdoi dagi more da total van chathagani haina torumbadu mari leinaba singa wari sanabadagi matam khara komthok le haina association gi president T Guite amadi joint secretary TS Biren Kumar na punna sahi tawduna thadropa serol man khangalakli serol asina makha taraduna KYKL gi makai digi Octoriso amamamda lupa songa pigadabani haiba wafam thamlakpadu handok pinaba karak hana haijabada tabidabadagi ngasi gari lepagi khongjang adu sathakibani hairi Manipur gi leiriba local body singda Bharat Sarkar gi tungan ba program sing atubu matamda sinanaba sinbiu haina Manipur Pradesh Trinamool Congress na dabi tarokli party sina thorokpa serolamada khangatlaba local body sing maruina Autonomous District Council Jila Parishad Panchayat Municipal Council amade Nagar Panchayat singda sel gi oiba amade adai thabak thorom sing gi power sing adu piraba matamda da Manipur da sakhwa thorangi thabak tamangjil thabangawgani loinana thabak sing asigi kanabadu misam praja singda yobangawgani hairi nasigi muru bapau amugana pizri kuntra mapal suba Assam Rifles ka khud thokna bada lekhidraba mari gi marakta amagi masak maming khangba ngamkhre ISTV News meng tabri punang puam kana